Litangi Todosi, Yam Livative Todo News forward Litangi Todosi control Tobangam de Anova Lenga Sigi, Deputy CM, Quigi Losidico, Yauna Chandana, Warisan, Navagi Quigi program Sulaikre, Warisana Cre, Tonganba, Purup Anigi, Musing, Adubo, Hausi, Yunkai May Tava, no Kapati, Leptri, Masi, Security Force Nadi, Akoiba, Litangi, Akoiba, Pumpsing C, point out Tologa, Security Person in Sing Tamdana, Section Torang till Lokut Kravane, who forward the control to we often see Namdri. Matang Saida, Rojeski me and the Korean Tamini. Ahan Bada, Sagi Sigi Litangi, Toiba, Sigamari Lena, Paul, Ponkiba. Report ma'am samna da Dr. Bimola Koi Jamna mana hai ki bangangi press conference du gajik press yauri ba when ma'am sing duki yam laki oiba point sing jam number oina yam na political maturity leina magi community sing leader sing natragana magi naga sing tongan ba ma'am sing sangil lakanda sagi irang sil loshana na bagi damakta khodari ba pose yam phai aduga masigumba initiative si political bagi pai basing digi magi responsibility sing digi maraktagi me third thoi basing aduda adugi port ta apps yaw ki taba makha ui aduna community level databa government amagi lainga amagi MLA minister aduga aduna masmaina sangjandana ma wari shanadana negotiate tawdana irang solution hanana bai tawbasi ma yamna phai hai possible statements me pi ko second da ngasagi nongoi pai ba mayam sing sino chalaga Mata mana touning mongda photo thagatana video tawdana campaign tahulibase masi state army police mayam singsina masina phajana masi logi matugina masi tawbam thoi maramdi magi use of violence haibase masi state ki monopoly state ta leiba pot amakakni aduna masi legally masi action tawdana tawbiyaroi aduga same thing megi tang ahum dasu Koi torbungda nongoi paiba kulai paiba sugi militant mayam sing duna sanga ga public mayam da uniform selaga nongoi kapa ga mayam da landa ki bado madu ngasi bawt action lokhatri aduna masi legally state administrative tawum to thabak tawdabani haibasima yam sengna haibag loina na masi legally action tawda ta ga di irang si loishaloi haibane ba aduna ngasagi haiba ngasai yum thabda yauriba mayam sing do Madu action lokatlu makoi punish tau makoi legal tau thokpo thabak tau haibasima yam chawa message sama yauri ahum subada aikoina yamna yengningai oba point ma khana ngasagi khanabasi anywhere da khanaba yai ade mamang da akoi gi tangkhul da community sing makta phuba chaiba adegi gari thugaiba mayam ma thokhreba ko aidi maitai ga kuki ga kana hanari ngai matam do adu irang si thokhide ko customary law tawdana ama tawdana irang si tawbu yadaba mongda leirami kukila lobusing adusu maitai do onsalingai matam dadi makoi da su tawde ko adu handak government si seme aduga peaceful oiba atmosphere ma lai haiba matam seista sumna khaki hidak thakpa khotpa ama dagi khanai haibasi moi ani gi marakta ahum gi marakta leisanar ma yaba posi natabida Masagi kukila loba mayam sing sugi makada laibane haiba mayam sing duna involved tawra kanda Assam Rifle Security Force yauringai marakda yum kuntet kunipan hena tangkul singi bai thabase masina taiba sigi masigi nung yoiba mai masi kamaina to holaino haiba sigi irai laina yengba yadaba pot ama le haiba ga atradi ngadu akoina masi ujabu matamda masagi Manipur gi irang si Kuki Kulai Pibasing asi Bar Sarkana Kulai oina sisinaba ID makoisi tulamoina geopolitics ID Barma dasu makoigi power kra sisinanaba China counter taunanaba aduga magi Kaladan project kay mayam sing duki ngaknanaba kuki lalo sing sida India government na mating pangi pasapi funding tawi asi mi loi khangna tana leirabani Delibeti Coding Committee na chu bar sakana kukilalo sing jokhalaga leiringai di Manipur da irang lo shaloi basidi sakar to ma chawba Manipur gi laingak leiba leitabagi wanate Indian state deep state yauna tawriba marom the home minister prime minister masamak na masina magna mahagna masigi daista yengjelakanda tawriba magi lan ase lan asi tasengna lo shalange hairadi sigi policy lepa ma changnge ba